लेबाक मियामदा खंगजबा मतम ngasi asi akoi August ki tang 18 Assam da leiba Manipuri amsung Maitai Pangan sing khwaidagi nuaiba yamna harauba dumba Assam laingak ki maigi dagi bill ama pass tau birae haibu bill asi akoi maifa amsung maifa ga chepinariba amsung Assam da leiba tongan ba CSO organization mayam pai myam kunna sahi kyang mam dagi taksin lakba Manipuri loan go Assam laingak ki associate official loan ama oigda ni hadna tanuna lakhiba demand bu handak ngasi asimak Assam laingak na pass to bile bill pass to bile masigi damak Assam laingak ko chief minister amasung assembly ki leiriba member primak ku mai phagi mai gi thagat chaba awang thak thagat chaba phongdok chari loine na koi hariba bill si pass to pagi nungai ba phongdok koina hayeng lakiba tang kunthra ayuki pung mapan dagi ekoi bike rally am sinjari haiba bike rally asida yamna saruk jabu bike rally asi mai phagi study center kolapun da leiba office da lakiraga ayuki pung mapan da lakiraga bike rally asi lamthaba hojagani loina na bike rally asi kamanga da losinjagani leiba yamna loan bu siba loan phangpagi nungai ba phongdok pasida bike rally asi da saruk jabi hoidina hanna na mai phai mai ni miyam da hangan jeni